Thaubal district ki manungsan na laiba Yaripok Pechi Kulda Manipur Lainga ki PHED na paikhalapa water supply scheme gi ising singkhanaba thamba electric motor amadi electric fusion na singbasing Mashak Khangdaba Singna ngarang ahing Thugairamle hairi thaudok asida senabani haiba mioyani gi yum khoisaunarba miyamna thugaikhre hairi thaudok aduda senabani haiba mioyani adu Pechi Kuldagi housingna Yaripok Bamon Lekai Kenel Mapanda laiba Kaisam Brojen amasung Pechi Kuldagi yumna mukta kawi hairi water supply scheme asi Jal Jeevan mission gi makhada PHED na paikhalakliba scheme amani miyamna thengnariba ising fangdabagi awaba si koknaba semgat sagat papumdamak loisinduna ising piba yabagi phibamda leiringai serak asida Mashak Khangdaba Singna electric motor amadi electric fusion sing asi Thugairamle hairi thaudok asiga mari leinana khoisaunaraba khulgi miyamna thaudok asida senariba mioyani gi mayum amanga ta thogan kibani hairi